Heirang Leirang channel na mayam gidamakta pujarakliba Phungga Wari Hingchabigi Machanupi. Thaina mamangaida laibak amada ningthau ama palami. Ningthau adu magi maharani ga loinana matam khara nungaina leiminare. Nongmadi masak matau changkholabi mapung marai pharabi nupi ama konungi sanathong mayada chatlare. Ningthaudu nupi macha adu ubamaktada nungsiba ama pokre. Numit marini mangani asum usilaklabada nongmadi ningthaugi sanamangda kausilaga maharani oiro hairami. Nupi machaduna adudi luhongdringaida maharani mari asi mamit kothok maru kokthok sunu yaingang taiduna umangda thadokro hairabada nupi machadubu pamanduna ngauraba ningthauna mana hairibadumak tauduna maharani maridu tanthokre. Adudagi nupi machadubu maharani hapladuna panminare. Maharani marigi mamit nipaladu nupi sida pire. Maharani mari adu umangi khangpok macha amagi manungda yamna wana punsi lelakle. Mamit chutang labanina koina chinjak thiba chatpasu ngamdre. Maram aduna maharani ahanna pokpa macha adu pokpada ngairingaida setuna chathokre. Maharani ani suba amasung ahum subagi macha singdusu makhoi marina chathokre. Maharani mari subidu macha pokpagi matam osilakle. Mana khalli ichi ahumgi macha singsu akhoi punna yenaduna chathokre. Aikhoibu awabadagi kanbinaba kanasu laitre. Aina angang nupa ama poklabadi ichi ahumda amata taklaroi. Aikhoibu awaba asidagi kanbinanaba mabu chawbo phaudangdi mayoklage. Mari suba maharani adu makum matha suraduna angang nupa ama pokle. Adubu mana mache ahumda nung ama pokle haijinduna angang adu khara thapna thaidokre. Asumna lona yoklakpadagi angang adu pungkak chawraktuna sajel kanglon sanaba ngamlakle. Umangda sansenba lakpa angang macha singa marup sanaduna nongmadi konunggi lampakta kangjai sanaba yenglui. Laigi nongdamdagi nongmadi ningthauna nupa macha asi masak urure. Ubamaktada macha maki matawgum nungsikre. Asumna toina unaraba matungda ningthauna kausillaga matam bakta pamkhatlaga hanglai. Ibungo nangbu kanagi machano. Angangduna icham chamna umangda laibi ima mitangbi machani. Asumna khumlabada laigi nongdamdagi ningthaudo mamangi wa amata ningsingba thokidre. Ningthauna nungsimanbadagi konungda lairasi hairaklabada angangduna mamagi yathang lauzaraba matungda konungda laiki. Tungda maharani atonbina angang adu kanano haiba khangladuna thuna hatlaudaba yade haiduna nongma hairei. Ibungo nangi aboki manakta sithi amata thillu. Asumna nupa macha adu tharakli. Chithi adu puraduna nupa macha adu sagol ama tonglaga maboki manakta asum laklami. Mathang sum lakpadagi waraduna angang adu ukhong amada ngaraduna pothabadagi tumthokre. Tanja asida nupi macha ama turenda ising sokpa laklami. Masak matau changkholaba mathot karakpa nupa macha ama ukhongda ngaduna tumliba adu ubada nupi macha adugi mabukningdu angakpa amadi nungsibana thalami. Khajiktang changsinduna yengbada nupa macha adugi koyetta chithi ama theklibadu urure. Mahakna chithi adu lauraga phaktoktuna pare. Ima angang asi hek yaubaga hatokpiyu. Nupi macha adu pakhatkre. Asuk ningthijaraba saktamasibu karamda manghalasige khanduna chithi marol onthokle. Ima angang asi hek yaubaga luhongbiyu. Nupa machana tumba hugatlaga maboki manakta chatkre. Mabokna machana pirakpa marol tabada ngasai chithi marol onthokibi pharaktuna yokkibi ningthaugi machanupi adu masu nupaga luhongbire. Aduga masudubu puraduna maboki chawraba ingkholadu yenghalli. Migi saru sayang samu iroigi akangba makok taduna leibadu ubada
Maboksi Hingchabini haibasi angang khangli. Asumna koina yenglakpada una ama hauba uraduna mabokta hanglai. Abok asi kari manano. Mabokna ising chawbi manani thatlunu haibada. Nupa macha aduna pat thatlaga khawda hapchili. Khara amuk chatlaga abok asina kari manano. Maizawbi manani thatlunu hairakpada pat thatuna khawda hapchili. Khara amuk chatlaga abok asina kari manano. Kakphai chawbi manani thatlunu. Masu aduna pat thatlaga khawda hapchili. Adudagi makhoyanina imungda changlakpada nupa machana sikada yaliba tumba ani ukhoktenda yanba lirung ani du ururabore. Masu nanglakpada mabokna ibungo achauba tumba asina aigi kokni. Macha asina namagi kokni. Lirung achauba sina aigi khwangni. Macha asina namagi khwangni. Tumba asina kaidriba makhai namaga aigagi kok kairaroi. Lirung asibu thudektriba makhaidi aikhoigi khwang teklaroi. Kachinda utong ama leiba uraduna paikhatlaga hangdoktuna yengbada mit nipal khak yaurami. Kana kanagi mitno hangbada ningthaugi maharani marigi mitni haiba khangle. Masidi abok amuk hapchinba yakhidra. Yani asum haina hapkadabani haina mabokna masu nupaduda maram pumnamak sugaina takpire. Nongma mathanda ngaiba matamda nupa machana tumba ani lirung ani mama marigi mit hapa utong mayamsi puraduna sagol khurup thana thauduna cherakli. Hingchabi mabokna masu nupadubu tanarakli. Phangning phangmang tawbage duwaida khawdagi mana ama lauthoklaga ising chawbi nang chawhauro haiduna langtharambada hanubi adu ising ipom marakta laksile. Hanubina hai ising chawbi nang aigi ising chawbi natra haibadagi ising adu chawba hanthakri. Amuk tanarakpada phangning phangmang tawbagi aduwaida nupa machaduna hai maijawbi nang hauhauro haiduna maijawbi mana ama langtharambadagi mai hauraktuna hingchabidugi lambidu ngaihak amuk thatpoire. Hanubina maijawbi nang aigi maijawbi natra haibadagi mai adu amuk mutkre. Mamai thangda kakphai chawbi mana amuk langtharami. Adudagi kakphai chawbi nang aigi kakphai chawbi natra haibadagi kakphai mayam adu mangkhre. Hingchabina akanba ahauba kholawga loinana akiba saktam utladuna nupa macha adubu tanarakhi. Phanggadauba khajiktang ngairabada angang aduna lirung macha adu pok hek thudei. Lirung thudekpa aduda hingchabigi makhwang tekle. Makhwang tekna sro sro chingna tanarakpana phanggadauba khajiktang ngairabada tumba achaubadu bob hek thugaibadagidi hingchabidugi makok adu kaiduna sihauri. Nupa macha aduna konung yaurakle. Nupa machana ningthauda ngasidi leibak miyam tilhanbiyu kumbai amata tawjage haibadagi leibak miyam tilhalle. Leibak miyam tillabada nupa machana mana karamna hingchabi hatlamba mama marigi mamit leiramba hingchabina launam tawduna maharani oiba. Mama maharani maribu mamit kothokpiraga umangda wana khanghanba. Wari pumnamak miyamda tamle. Yengbiyu sina ima maharani gi khwangni haiduna miyamda utli. Maharani sarambi phatrabi hingchabiduna ibungo ibungo haiduna chelakpada nupa machana lirung adu makhuda thongduna prok launa thudekli. Maharani gi hanagi mitrangi phajaraba sakpam adu mangkhiduna hingchabigi akiba phanglaba chawraba saktam ama makhwang tektuna sro sro chingladuna nupa macha adubu hatke haina chensilakli. Saktam adu ubada miyam kaiduna chenari. Nupa macha aduna tumba adu leibakta bob thaduna thugaibada hingchabigi makok kaiduna sire. Nupa machana umangda chatuna mama marigi mamitsingdu amuk hapchilure. Maharani mari adu hanagi matawgum loina mamit ure. Ningthauna makhoibu konungda kaukhatpiduna Maharani nauna hapiduna nungaina panminakhre. Ningthaugi machana mana nahan luhongkibi raskainya adubu lausilure. Asum tauna ningthau adu machane mamaune Maharani marine
ꯃꯌꯥꯝꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯤꯅꯝꯕ ꯍꯥꯏꯕꯁꯤꯅ ꯑꯋꯣꯏꯕ ꯈꯛ ꯑꯣꯏꯕ ꯌꯥꯗꯦ꯫ ꯃꯤꯅꯝꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯈꯤꯕꯤ ꯍꯤꯡꯆꯥꯕꯤ ꯃꯔꯥꯜꯒꯤ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯐꯪꯈꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡꯅ ꯄꯨꯖꯔꯛꯄ ꯐꯨꯡꯒꯥ ꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡ ꯑꯃꯨꯛ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫